Eikhoigi subconscious mind gi power fajana sijinnaba tamsi. Eikhoigi mind asi saruk ani thona khaidoi conscious and subconscious. Eikhoigi mind gi 90% ti subconscious ni. Khanbagi thabak kaisima conscious mind na touwi. Aduga eikhoigi habit, belief, emotion, imagination, creativity asina singba asina subconscious ki manung chali. Subconscious mind gi power bu fajana sijinnaba hairgadi hena mai pakpa paisa paiba harau tayamba punshi oigani. Aduna karamna sijinnagani point manga haijage. Number 1 positive wakal khaktamak khanbiyu. Negative wakal khanbiganu. Negative wahaisu amatta haibiganu. Eikhoigi subconscious mind di karambana afabano karambana fatabano khandokpa heite. Apiba wakal wahai khudingmak laushingani. Aduna positive wahai khaktamak haibiyu. Positive wakal khaktamak khanbiyu. Number 2 tumlamdai amadi hagotpa khuding positive note ama isana tajanaba changda hona pabiyu. Tumlamdai da haikiba wahai yengkiba video khankiba wakal adomgi subconscious mind laushin khiduna mathangi namitta madugi matungina eikhoigi wakal waba or nungaiba oigani. Haibadi awaba wakal khankragadi wahalli saran turan ba video yengkragadi eikhoisu saran turan thabak toholi. Aduna tumlamdai da afaba wahai like ai hayeng aina pangthoke khalliba thabak pangthokpa ngamgani. Aina health khalli, aina wealth khalli, ai afaba thabak towi, ai happy oi asumna haibiyu. Inspirational video yengbiyu. Asumna tarogadi mathangi numit yamna nungaiba successful amadi inspiring day oigani. Tumba hek haubaga aina ngasidi happiness khale, aina health khale, aina wealth khale, aina success khale, aina afaba thabak toguni, ai migi mateng pangani haibiyu. Number 3 imagination. Aina pamba image aigi mind da uhanbadubuni imagination haribasi. Adom hojik kari pambi bage. Mid ushanbiyu pamibadugi clear image ama ubibra. Udragadi adomgi subconscious mind na lausindri. Madugi matangda thabak tawba haudri haribani. Uragadi laushille thabak tawba haure. Yamna thuna phangbagi chance wangi. Aduna mind the clear image ama lehanbiyu. Number 4 habit. Eikhoina hanjin hanjin tawduna wakal khanba mathau tadana matomta tarakpa adubuni habit haribasi. Aduna fattaba thabak tawragadi madu hanjin hanjin subconscious mind the pisinduna fattaba habit oikidoini. Fattaba thabak like yuthakpa, kwachaba, wakal wahangadaba movies or news yengba lepiyu. Aduna afaba thabak tawbiyu, afaba thabak tawbagi habit oina thambiyu. Afaba thabak like afaba chinjak chaba, inspirational or motivational video yengba, afaba ising marangkaina thakpa, nungaiba wakal khanba asina chingba sing asi tawbiyu. Number 5 aikoina belief tawba adugi matung ina aikoi adum oigani. Nahangadabada belief tawragadi narkani. Wakal wahangadabada belief tawragadi wakal warkani. Aduna hakchang phangadaba wakal nungaigadaba thauna hapigadabada belief tawbiyu. Masini maru oiba point manga aduri amukainarsi mayam wakal nungaina lebiyu. Bye bye.